Lakhipuronline puthokchaba July gi tang ani irai numit ki Khomjinba Pao tabirase ahanbada maroiba Pao Assam gi metric amasung higher secondary parikha gi mark piba gi matangda tangdangba formula mangarang jathokre lagliba July gi tang 38 gi manungda metric amasung higher secondary parikha gi result haidoklagani Mitei apunba khunganglup Central Committee ki President Nongthombam Brajalana laikidabada awapa phongdoknarakli All Jiribam Hindu Jagaran Association amasung Jiribam District Bar Association na uchara thakre amasung Assam dangarang naunamyoi lising ani chatruka hompumapan COVID ki anuba case thengnakre laicharasina positive obigi chang chada amadasemik mapan marida hantarakre Haujik mapungoi pa Pao tabirase Assam gi metric amasung higher secondary parikha gi mark pibagi matangda tangdangba formula mangarang yathokre lagliba July gi tang 38 gi manungda metric amasung higher secondary parikha gi result haidoklagani ngarang July gi tang amada pangthokiba Pao gi mifamda Assam gi mahi masing gi mantri Ranus Peguna wafam asi lauthokibani Board of Secondary Education Assam Sebana Class 10 की result की दमक 40-40-20 की formula पान गदौरी Class 9 की चाही की परीक्षा दगी चादा निफु Class 10 की परीक्षा दगी चादा निफु अदुगा चादा कुन्ना महिरोई अदुगी internal assessment attendance अमसुंग हौकिबा चाही ओम दगी फंगबा record सिंग दगी लौकटकनी अदुमोइनमक Class 10 की record लैतबगिना Class 9 दगी चादा हुमपुतरा लौरगा चादा कुंथ्राना माइसंग अदुना Mahiroi adugi performance ki matungina mark pigani hairi Higher secondary gi matangda Assam Higher Secondary Education Council na practical ga konamba parikha singi matangda mahiroi aduna metric parikha da khwaidagi mark wangna phangkiba subject ahum dagi chada yankai practical parikha dagi chada kunthra chada tarana class 11 amasung class 12 ki mahiroi adugi performance dagi aduga atai chada tara amana mamangda oikiba chada marfutara gi manungda phangba mark ki chada tara amuk hapchingani hairi practical ga konadaba subject singi oinadi mahiroi aduna magi metric parikha da khwaidagi mark wangna phangkiba subject ahum dagi chada yankai internal assessment gi chada nifu aduga atai chada tara amana mamang do oikiba chada marfutara gi manungda phangba mark ki chada tara amuk hapchingani hairi vocational subject singi oina 50-40-10 gi formula pangani Metric parikha da khwaidagi mark wangna phangkiba subject ahum dagi chada yankai internal assessment ki chada nifu aduga chada tarana mamang do oikiba chada marfutara gi manungda phangba mark ki chada tara hapsingani mahausagum rank list amasung mark khwaidagi wangba lauthokpadu handakti lauthoklaroi mahiroi singna hairiba marking formula asida pendaba oiragadi covid ki pibam asina khara pharaglaba matung lagliba September gi tang 15 gi manungda physical exam ama logani haina mahi masing gi mantri Ranus Peguna phongdokhi nakal amaromda formula asigi matungina metric amasung higher secondary mahiroi singna handak phangadoriba mark sheet ase mathangi higher class ta tambagi damak kanagani adubu hairiba mark sheet asida yumpham oiraga masiga manaba thaki sarkar gi thabak changbadi yaroi hairi Masigi damak tonganba parikha ma COVID ki pibam asina pharaglaba matamda pangthokani haibagi wafam palliba asina mahiroi amadi mama mapa oibasingna pendaba phongdoknari secondary khetrot je practical thoka subject khinir karone eta evaluation system aru practical nothoka subject khinir karone eta beleg evaluation system metric or pora best of 3 subjects or 50% sobore it is best sobore Bala Varijjar Bhane 50% from the best of 3 subjects. Aro practical to class one. Mane into mahiti abo practical subject kini kotha. Practical mane arts aru science. Aru baki 30% aibo practical or kotha. Practical 30 marks se thake aru practical porikha amar hoi geche. Aru 10 marks aibo ei 2 bosoror jekini telor hoikik kiya kala piso aru piso 10 number aibo এই যে ইতিমধ্যে 90 নম্বৰ গ'ল তিনটা কম্পোনেন্টত 90 নম্বৰ পালে 90 ভিতৰত যদি এজন ছাত্ৰ বা ছাত্ৰী 80 পাইছে তাৰ পৰা 10% উলিয়া হ'ব উলিয়াই আনি সেই 10% আকৌ যোগ দিয়া হ'ব এই নামটিৰ লগত হাইস্কুল শিক্ষান্ত পৰীক্ষা আৰু মাদ্ৰাসা হাইস্কুল মাদ্ৰাসা পৰীক্ষাৰ যিসকল ছাত্ৰ ছাত্ৰীয়ে এই বছৰ পৰীক্ষা দিলেহেঁতেন চূড়ান্ত পৰীক্ষা তেওঁলোক যেহেতু পৰীক্ষাটো বাতিল হ'ল তেখেতে তেওঁলোকক কেনেকৈ ওপৰ পৰ্যায়লৈ উত্তীৰ্ণ কৰিব পৰা যায়
আমি ক্লাছ 9ৰ যিখিনি নম্বৰ পাইছিলে তাৰ 40% আমি আনিলোঁ প্ৰত্যেকটো ছাবজেক্টতে এজন ছাত্ৰই ক্লাছ 9ত যিখিনি নম্বৰ পাইছিলে তাৰ 40% আহিলে ক্লাছ 10ত প্ৰত্যেক ছাবজেক্টৰ যিখিনি নম্বৰ পাইছিলে তাৰ 40% আহিলে 80% হ'ল বাকি 20% আমি স্কুলবিলাকক কৈছোঁ যে তেওঁলোকৰ এটেণ্ডেঞ্চ আৰু অন্যান্য এছাইনমেণ্ট যিবোৰ দিয়া হৈছিলে Mitei Apunba Khunganlup Central Committee amasung Silchar Leiba ki President Nongthombam Brajalal Singhana haukiba June gi tang kunumdoi da leikidabada Mitei Apunba Khunganlup ki Central Committee amasung Silchar Leiba ki Convener RK Gopal Sanala Silangduna awaba phongdokpagi mifamama Silchar Jaluparada pangthokre July gi tang ama sagol senumit Dr. K.N. Chana mifama poiduna pangthokiba awaba phongdokpagi thoromaduda leikidraba oja Brajalal Singhana hinglingai da mahakna tawramba thabak thorom singi maramda Assam University ki Professor H. Noni Kumar SBI Tarapur Branch ki Manager Saugaijam Subhankar Assam Manipuri Sahitya Parishad Kasar District Committee ki Secretary Mutum Gunodhon Silchar Lamjing Loop ki Secretary Advocate Yumnam Jayantana Chingba Miyoi Singna Wangangki Mifam Loisilakpada President ki warolda Dr. K.N. Chana Leikidraba Oja Asana Hinglingai da Mahakna Mitei Khunaida Tawbiramba Kudol Singbu Singthaki Matungda Leikidrabagi Thawaina Taibang Mapugi Nakta Ingna Chikna Leirunaba Thaunijaki Haina Mitei Apunba Khunganlup Kasar Assam ki Convener R.K. Gopal Sanana Paudam Lakli All Jiribam Hindu Jagaran Association amadi Jiribam District Bar Association na kusam naraga u charangarang Jiribam District ki Judicial District Court ki complex ta thakre ban mahotsav kamari lenana u chara thabagi thorom aduda Advocate A Surendra Kumar Advocate A Biren Singh Advocate K B Rai Advocate L Roman Singh amasung Hindu Jagaran ki Chief Advisor Pramotes Das loinana court ki staff singshu Uchara Thabagi Thoromaduda Sarugyaki Uchara Thabagi Thoromaduga Marilenana Advocate cum Social Worker Jiribam A Surendra Kumar Singhna Haikibada Ban Mahatsab Kamari Lenana Court Complex Asida Uchara Thabani Haikibagalena Jiribam da District Amasung Session Court Athuba Matamda Hangdok Pinaba Wapam Pongdoki On Masam Mari Lena Nasi Jiribam Court Complex da Hindu Jagaru Association ka Kusanaraga Uchara Thagre 60 SC की मनुंगा 40 SC जीवा में से नहीं जब पूरा उतना ngasi बाउ साथा दोनों लेडी जीवाम परजा अमसु पॉलिटिकल की आवाज़ से इंगेगा ऑनरेबल चीफ मिनिस्टर ना डिसिग्नेशन कोर्ट से अथु दा हांगदुपि आइना आइहांगा अमसु कंसर्न मिनिस्टर ना हांगदुपि आइहांगा अपील तौजे COVID-19 bulletin की मतुंगिना आसाम दा ngarang mioi lising ani ga chatru ka hompu mapan gi masada COVID-19 positive oibe thengnakhre positive oibe ki chang sada amada semik mapan mari da hantharakhre masigi manungda Kasar jila dagi hompu mapan Hailakandi jila dagi mapan aduga Karimganje jila dagi mioi kuntaret ki masada positive oibe thengnaki layeng chathaduna leiriba active case ki masingna lising kunmari chohumga homputarani Assam da ngarang nauna mioi kunthra nipan laichat asina leikidaba ga loinana leikidaba gi apunba masing lising mari chomga ga hombutara tret sukre Manipur da mioi changma ga subna nipan gi masada ngarang COVID-19 positive oibe thengnaki laichat asidagi mioi changma ga hombutara nipan phaduna yumda hanki layeng chathaduna leiriba active case ki masingna lising manga chamapan ga kunthani Manipur da ngarang laichat asina mioi tarani thoi leikidaba ga loinana apunba leikidaba gi masing lising amaga chamaga humphuni thoi sukre Bharat ki haksel amasung yaiphe yumbal loisangi ngarang thokiba pau gi matungina haukiba pungkun marida leibak asida laichat asina ngarang mioi lising amaga subna manga leikidre Aroibada maroiba pau amukhanna Assam ki metric amasung higher secondary porikha gi mark piba ki matangda tangdangba formula mangarang jathokre Lagliba July ki tang kunthra mathoi ki manungda metric amasung higher secondary porikha gi result haidoklagani Mitei Apunba Khunganlup Central Committee ki President Nongthombam Brajalal na leikidabada awaba phongdokna rakli All Jiribam Hindu Jagaran Association amasung Jiribam District Bar Association na uchara thakre amasung Assam dangarang nauna mioi lising ani chatruka hompu mapan COVID ki anuba case thengnakre laichat asina positive obigi chang chada amada semik mapan marida hantarakre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare